बोचागी महू पालबा पामेलदु बोचागी होटल द पुरक्तुना हिदाक पिथकले दिंकुना नाकंदगी अफसादुना थेमजिनबिरी भाई कशु खनगनुसे अईगी सुइचलने अदुबो पामेल युदो ngauraga saungna nganglai ma aina khangaba nupine kaisu leitaba pot amada aigi izat pungloi loi henba bai ima haistagi henba leiramdre ima na tawguno haib thabakta aina thawa sarudabagi ngasi aina phangjaba ngaktane punsi sigi mahabudi aina ngakpiraroi dingku nungaitana mapukning phathabirai adumaina decision lagunuse tapna ingna khanaba yaba wani ngaihaki asawbuduna punsibu kaisu leitana khangano loire loire hairadi loire ai muk ijat yawdaba mi se ani suna leiramaroi pamel do fok haugatuna court ta lai divorce paper do pairaga henjana lehoriba adomda sauna lai henja yunam khajiktang nambaduda changsinduna hanglai kanaga puluino yu sungorokpa male pamel hanglibadu onna dainabada khonu wawrapna thuna kumlai aduda nangna hangbugi mathau tade aigi life ne aigi rules oigadaba henja wakhal tade ngasi pamel na saurakpagi maramsu ma khangdri kaigina dumaina haiduba se phiroga do hongtokna batause henja changsinduna pamel na letliba furit ki kudam do lauthoke tawbaga pamel na makhutu thuna kanthораklaga parakano aingondaga kemta thengakpa yaroi henja mapi ira chen khalakle adumna tawdaba nupa amana khanghaudana oirakliba mawong matawduda henja mathong maram khangjada kapningba faurakle makholdu peri peri tawna warauna haijarai kaino yambo ngasi nangna uliba mayam sibo ai nangonda kai lan khrage aina lan kiba mayam ama yawrum labasu sengna sini haibado haibiyo adumaina tawbudo ai yam nungai ti pamel maya krak krak chektuna sauna hairai nangi longnom langta thuruba nangonda pangtharuba aigi iral ngakta oiraga leirame phare se sida sign to henja ngakna yangkhalai divorce paper do ubada henja lawai satkre thajadaba amadi ningamdaba ani na punsinba mityeng amaga loinana si kaino khumoy ambo si kaino ba pamel henja bu inthoklamlaga thuna jaga amada laisin khraga aduda sign to khum yawbne sign tawro henja kap tuna ai maram do mokhaktang di khanglaga tawrabasu tawjage aigi ira do hana mayek singna haibiyo pamel sauna lawrai nasada asoiba malaire khagadi karigi migi nupada ngarakpuno nasagi asoiba du kupsinduna aibu namthak tawraga lakpo natro nangi yumda thokkiba mayam do aigonda karigi lide henja khajiktang da bhab takre mana haihawdaba asoibani adubu numituda dinkuna adu khakna ijat sokhibadi leite sopna khaki laikai wawa lauzakhrabasu henja leisabi sengli henja mamito pairap yenglaktuna o ai bhab tare thokkiba thaudoktuna aina yamungi ijat yamna sokhangadawre natra pamel makoktu pairaga khanglaw lawrai sokpa haibu soklabade hojikti aigi ijat loire henja su hande hena awai akum tawnarai aduidi aina science tawradi yambungi mangkiba isato amuk halakadawribra pamel khudom bi thillaga chairai halakani haibagi thajaba leite adubu lemhoriba punsi se ai ijat leina hingba pame henja kaptuna chakna haijarai adudi aigidi ijat yaude nupi di ijat leitabra pamel thuna khumlaklami nangidi ijat loikre henja khanghaude kit phamthaduna sauna sign do tawkhre mamitagi mapi tana tapna hogalaktuna aigidi ijat loikre natra
लोइख्रे फरे इज्जत मांख्रबी अइदी खुदक्सिदगी चचख्रगे हेंजा ममाई लैदुना होटल दुदगी थोगलई पामेल ngaihaktangdi sauduna hinjabu tanakhidre adumak mafamduda phamlaga lehawi henja thuna mayum yorakpada mapa sibagi paudu tare laikai minasu humni marini mayumda halaktrabaduda chenkhre haina leinaribani aduga kaisu natana mathanta mayumda halakpadu uraga miwangang bi kayadu haraubana loikhre thasana macha halakpa uraga kaptuna haire mihatpi nang hale dana henja makhong thangjinba ngamdana leptuna leiri pirang masu ihaurakduna mamada ningamda yingjaduna lei aigi di cha leitre aigi amatang aijabi cha ningoldo ngasidi mama ibu thadoklamlaga mapagi matung inkre henja kaptuna ima hairaga chensila mama gi makhong kolaga kaptuna haijare ima ai yam lan kre ai gi khanta hodaba mi kupta pumnamak aina loina soyan kre thasana so macha kaubanina kaptabadi ngamde macha bu konsinduna themba so ngamjada tumin yingduna lei henja mama da kona wari pumbali jare ngasi magumna macha nupi busu laibak thirabi nupi ama oire khanbada mathoi yamna nungai jaramde khudakta macha gi maral pumba ngakpiraduna hogot halaga chejet konsinbi asomna henja pamel gi manakta gi lapthoktuna leire pamel mayumda halakpada pamadi haraubana loikre amukka hena harauribana henja bu puraktaba asini macha gi wari taraba pamana tausinaduna macha bu themjilai aigidi ichana tana kana boleri ima nangina tausi yengwa ngamdre ima gi pamel khumdana adumak manglaga leiri ngarang dagi henjana hek chatkibadagi pamel leifam chafam khanglaktrabani ma bu kadai da chatlamgani siramgadra natraga hingduna leiramgadra ma bu kaplamgadra nungaina leiramgadra amuksu yu ngauraga khanthadana sauduna tawrurabasu hojikti henjabu yamna ningsingakle aduk thina khanarabasu henjana adumna sign tawrakani haibadi thajarudabani adumak pumnamak haukhre thokre thajadaba thodoktusu pama amukasu hairei jakse khara chatho asilao kaisu natabada nasawana bu honaranune pamel tapna ima ainga ta pothage chak to aikona chage pama thempham khangdana hairei ima di nangbu wakhal muna khalhaningi karisu natabada sauduna khatnarabasu mana hekta sign tawraklido maram leirabani mana nangbu asing manushiragadi adumakti tawramloi pama machada mahu pubahu ama kamlamlaga thokre pamel mathanta ungduna leihawi pumnamak sigi wahausi dingkuna oihanbani henjabu laibak thihaliba nupadu kanano haina khangningba poglai bochaga dingkugana pamelbu sawankhibani asum khantharubada dingkugi mawong matawduna jingnaba pokhalle kaisu natabada coffee thakminasi hairaga karigi bocha puduna lakhiba mangjongna hinjagi mamangda ngangdraga karigi mabu lona kauthokduna hairiba jingnaningai ngaktani nongma dingkugi number aronba henjada su message thaba number duna pamelda su message tharakhi henjaga kainanaba silakpa message mayam ama yaukre madu hojik phauba pamelna number du save tawdana thamlakli khudakta call tawsili magi atopa number amana dingkudu matang jada phone du okhalakpa duda pamelna dingkugi makhol khangbana dingkuni haiba adum khangle wa machet ama phau ngangdana phone du kakre pamel dingkuga unase haibadagi dingkugi manakta laktuna wa hangba hore hojikti henja sumayumda laikre
ꯑꯩꯅ ꯍꯪꯕꯗ ꯆꯤꯊꯍꯧꯕ ꯋꯥ ꯑꯃꯈꯛ ꯂꯩꯍꯧꯔꯦ꯫ ꯗꯤꯡꯀꯨ ꯅꯣꯛꯃꯤ ꯇꯧꯅ ꯍꯦꯛꯇ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦ? ꯄꯥꯃꯦꯜ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯪꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯍꯦꯟꯖꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯍꯟꯈꯤꯕ ꯃꯤꯗꯨ ꯅꯪꯅ ꯅꯠꯇ꯭ꯔꯥ? ꯗꯤꯡꯀꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯃꯦꯜ ꯗꯤꯡꯀꯨꯒꯤ ꯀꯣꯂꯔꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯒ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯍꯨꯅ ꯄꯥꯜꯂꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯟꯈꯠꯇꯨꯅ ꯑꯃꯨꯛ ꯆꯤꯛꯄ ꯇꯥꯔꯦ ꯁꯤ ꯍꯥꯏꯔꯒ ꯈꯨꯗꯛꯇ ꯀꯤꯟꯅ ꯊꯤꯟꯖꯤꯟꯈꯤ꯫ ꯗꯤꯡꯀꯨꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯂꯦ꯫ ꯃꯔꯥꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯖꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯨꯔꯒꯦ ꯈꯟꯅ ꯍꯦꯟꯖꯥ ꯍꯣꯏꯗ ꯂꯥꯛꯄꯗ ꯍꯦꯟꯖꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯥꯃꯦꯜ ꯈꯨꯗꯛꯇ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ꯫ ꯊꯪꯅꯕꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯍꯪꯂꯨꯕꯗ ꯉꯔꯥꯡꯗꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯎꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯃꯦꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯅ ꯍꯦꯟꯖꯥ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯒ ꯁꯥꯎꯗꯨꯅ ꯆꯠꯂꯕꯣ? ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯑꯣ꯫ ꯄꯥꯃꯦꯜꯅ ꯈꯜꯂꯤꯕꯅ ꯑꯁꯤꯅꯤ꯫ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯗꯨꯅ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯀꯣꯝꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯊꯟꯇ ꯁꯤꯖꯔꯝꯂꯒꯅꯤ ꯈꯟꯈ꯭ꯔꯦ꯫ ꯅꯤꯡꯉꯝꯗꯕ ꯆꯥꯃꯅ ꯃꯊꯃꯣꯏꯗꯨ ꯃꯩ ꯍꯧꯅ ꯆꯥꯛꯂꯦ꯫ ꯃꯊꯟꯇ ꯈꯟꯐꯝ ꯈꯪꯗ ꯋꯥꯈꯜ ꯋꯥꯔꯕ ꯃꯀꯣꯛꯇꯨ ꯄꯨꯗꯨꯅ ꯅꯥꯏꯠ ꯀ꯭ꯂꯕꯇ ꯂꯥꯛꯑꯦ꯫ ꯃꯐꯝꯗꯨ ꯌꯥꯝꯅ ꯂꯥꯡꯏ꯫ ꯆꯔꯥꯡꯅꯔꯕ ꯋꯥꯈꯜꯗꯨ ꯑꯔꯥꯡꯕꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯀꯨꯞꯁꯤꯜꯂꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯃꯨꯛꯁꯨ ꯊꯛꯂꯤꯕ ꯃꯌꯥꯛ ꯀꯜꯂꯕ ꯅꯤꯁꯥ ꯀꯥꯔꯕ ꯌꯨꯁꯤꯡꯗꯨꯅ ꯍꯦꯟꯖꯥꯕꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯥꯎꯊꯣꯛꯍꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯐꯝꯗꯨꯗ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯃꯦꯜꯁꯨ ꯉꯥꯎꯔꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯑꯣꯏꯅ ꯑꯦꯟꯖꯣꯏ ꯇꯧꯈ꯭ꯔꯦ꯫ ꯃꯔꯛꯇꯨꯗ ꯃꯥꯕꯨ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯍꯦꯟꯖꯥꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯃꯊꯃꯣꯏꯗ ꯄꯥꯃꯦꯜꯕꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯛꯏ꯫ ꯌꯥꯝꯕꯣ ꯅꯪ ꯌꯨꯒ ꯃꯔꯨꯞ ꯑꯣꯏꯔꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯆꯪꯉꯛꯏꯁꯦ? ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤ? ꯄꯥꯃꯦꯜ ꯃꯌꯥꯝꯒꯤ ꯑꯔꯥꯡꯕ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯂꯒ ꯅꯥꯀꯟ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃ ꯌꯨ ꯍꯩꯗꯨꯅ ꯂꯥꯟꯁꯤꯜꯂꯛꯄꯗꯨ ꯎꯔꯒ ꯄꯥꯃꯦꯜ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯍꯦꯟꯖꯥꯗꯨ ꯅꯣꯛꯃꯤ ꯃꯃꯤꯠꯇꯨ ꯀꯨꯞꯂꯤ ꯇꯧꯅ ꯌꯦꯡꯖꯔꯛꯂꯒ ꯃꯐꯝꯁꯤꯗ ꯆꯪꯂꯛꯄꯒꯤꯗꯃꯛ ꯁꯤꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ꯫ ꯄꯥꯃꯦꯜ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯒ ꯅꯪ ꯍꯦꯟꯖꯥ ꯅꯠꯇ꯭ꯔꯥ? ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯥꯗꯨ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯁꯤꯕ ꯃꯤ ꯑꯃꯅ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯥ ꯊꯥꯖꯗꯦ꯫ ꯊꯥꯖꯗ꯭ꯔꯗꯨꯅ ꯁꯛꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯍꯦꯟꯖꯥ ꯅꯠꯇ꯭ꯔꯥ ꯍꯪꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯔꯥꯏꯕꯛꯇ ꯍꯥꯏꯐꯦꯠ ꯅꯝꯂꯒ ꯌꯨꯗꯣ ꯂꯧꯗꯕꯤ ꯃꯐꯝꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯖꯥ ꯅꯨꯡꯉꯥꯏꯇ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯅꯪꯅ ꯃꯥꯡꯍꯟꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯣꯏ꯫ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯣ꯫ ꯅꯪꯒ ꯑꯩꯒꯒꯤ ꯏꯆꯦꯜꯁꯤꯗꯤ ꯃꯥꯏꯀꯩ ꯑꯃꯃꯝ ꯇꯣꯈꯥꯏꯅꯔꯕꯅꯤ꯫ ꯄꯥꯃꯦꯜ ꯒꯥꯔꯤ ꯊꯧꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ꯫ ꯍꯦꯟꯖꯥ ꯅꯪꯒ ꯅꯁꯛ ꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯋꯥꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯠꯂꯒ ꯊꯝꯂꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯇꯨꯝꯕꯁꯨ ꯌꯥꯗ ꯑꯣꯟꯅ ꯆꯦꯞꯅ ꯈꯥꯡꯂꯤ꯫ ꯉꯁꯥꯏ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯅꯤꯡꯕ ꯄꯣꯛꯂꯤ꯫ ꯈꯨꯗꯛꯇ ꯍꯦꯟꯖꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯦ꯫ ꯍꯦꯟꯖꯥ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯀ꯭ꯂꯕꯇꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥꯁꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯣ ꯏꯃꯥ? ꯊꯥꯁꯅꯥ ꯊꯕꯛꯇꯨ ꯇꯧꯅ ꯀꯨꯏꯗ꯭ꯔꯤꯗ ꯅꯪ ꯃꯥꯃꯣꯒꯤꯗ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯨꯕꯅꯤ꯫ ꯏꯃꯥ ꯉꯁꯤꯗꯒꯤꯗꯤ ꯃꯐꯝꯗꯨꯗ ꯊꯕꯛ ꯇꯧꯕꯒꯤ ꯍꯥꯏꯅꯔꯛꯑꯦ꯫ ꯅꯨꯡꯇꯤꯒꯤꯗꯤ ꯆꯠꯀꯗꯕ ꯅꯠꯇꯦ꯫ ꯊꯥꯁꯅꯥ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯗꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦ꯫ ꯄꯥꯃꯦꯜ ꯍꯣꯏꯅ ꯎꯔꯒ ꯅꯪꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤꯅꯦ꯫ ꯍꯦꯟꯖꯥ ꯄꯥꯃꯦꯜ ꯄꯜꯂꯛꯄꯗ ꯃꯤꯍꯨꯟ ꯀꯥꯡꯈꯠꯂꯛꯏ꯫ ꯄꯥꯃꯦꯜꯒꯤ ꯋꯥꯈꯜꯗꯅꯤ ꯉꯥꯎꯔꯒ ꯉꯁꯤ ꯀ꯭ꯂꯕꯇ ꯊꯕꯛ ꯆꯠꯂꯨꯕ꯫ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇ ꯊꯣꯛꯄ ꯊꯕꯛꯇꯨꯗ ꯅꯨꯡꯉꯥꯏꯊꯣꯛꯂꯒ ꯄꯥꯃꯦꯜꯕꯨ ꯀꯥꯎꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯈꯟꯈꯤꯕꯅꯤ꯫
Henja sauna khumai. Mai wada, aingonda amuk hana palakano. Mari amata leinadrabani maga iga. Thuna mafi marol honglaga mamagi mateng pangba yausilai. Thasana suwa makha tarudre. Dingkuna mapa halambadu hojik phawba chaktuna leiribani. Machaga tanaduna dingkubu phanaba amuktang hotnasi haina wari saba haurai. Somda dingkudi Henjana mayumda halakre tabada pamilna phuramlabasu ma masadi haraubana loikre. Henja, aigi ningbu thungle. Nakoi ani amuk hana samdainaba yararoi haiba ai muna khangle. Aduna nang aiga lairasiko. Nungaina naning tekna lairo. Thuna Henja hoigi mayumgi lambiduda gari du thauduna lai.